अहानबदा मरोइबा पाउ पिजरी यू लीगलाइज तौनबगी खोंगथांग ओइना यू सुंगबगी मवोंग मतौ येंसिननबा मणिपुर की मिनिस्टर अनि एमएलए अमा गोवादा थुंख्रे मिनिस्टर नेमचा किपगेदा दिल्ली दा यूनियन मिनिस्टर ऑफ स्टेट प्रहलाद सिंह पटेल उनदना फूड प्रोसेसिंग इंडस्ट्री युवा खनख्रे मसानुपी की काय कुमनबा मंगन खिबा मपा सिबगी चैराक पियु हाइना थौबालदा वकत खोंगचत चतख्रे निकी सुमी नलुचिंगबा एनएसएन की कांगलुप का गवर्नमेंट ऑफ इंडिया अनि की मरकता लेरिबा सीजफायर चही अमगा अमुक सांगदोख्रे कांग्रेस की निमित चामा यांखैनी चंगना किलोमीटर 3,400 सांगना चटकदबा भारत जोड़ो यात्रा ngasi कन्याकुमारी दगी हौदोख्रे खुरुमजरी दीपा समराइलाटपम न पोनी प्राइम टाइम न्यूज पिजरी हौजेक पाउसंदोंग न पिजरी मणिपुर दा पुथोकलिबा यू लीगलाइज तौदुना अफबा मखलगी पोथोक मपानदा थादोकपा यानबा लेंगाकना लौखलक्लिबा खोंगथांगी सरुकमा ओइना ngasi लेंगाक के मिनिस्टर अनि अमदी एमएलए अमा गोवादा चतुना मफम अदुदा पाइखतलिबा यू सुंगबगी मवोंग सिंग येंगसुनदनबा इम्फाल थादोख्रे थाजबा याबा मफमदगी फंगबा पाउ खोंगचत अदुदा हेल्थ एंड फैमिली वेलफेयर की मिनिस्टर डॉक्टर सापम रंजन कैफ एंड पीडी की मिनिस्टर एल सुसिंद्रो अमदी अंड्रो की एमएलए टीएच श्याम कुमार गोवा की दमक इम्फाल थादोखिबने हारी मकोइना गोवादा यू सुंगबगी मवोंग मतौ येंगसिलुरगा मतौ करमना लमदम असिदसु चप मानबा मवोंगदा थबक थौरम सिंह पाइखतपा यागदगे हाइबदु खंगनबा खोंगचत अदु चतखिबने हारी पनबा याय मणिपुर असि ड्राई स्टेट नि हाइना लेजरबसु यू मरांग काइना फंगबा मरमना लेंगाकना कांगलोन अमगी मखादा लीगलाइज तौरगा यू सुंगहलबा मतुंगदा मपान लमदा थादोकनबा लेंगाकना मीटिंग चंगबा हौरखिबने लीगलाइज तौरगा पुथोरकपा यू लमदा मसिदा योलहनबगी महुत्ता मपान लमदा थादोक्तना स्टेट असिगी सेनमिटलोनदा हेना कानबा पीगनी हाइबा वाफम लेंगाकी माइकैदगी फोंदोखिबा लेरबने Textiles, Commerce and Industry and Corporation Minister Nemcha Kipgena ngasi Union Minister of State for Food Processing Industries Prahlad Singh Patel ga mahaki New Delhi da leiba official residence da unakre. Unabadu da Minister Nemcha Kipgena Manipur da fangliba hai ra maru marang asi malem gi kaithal da miyamna yamna pamnaba oibana pothok hena puthokpa ngamnaba Manipur da food processing industry sagadnaba wafam thamke. मसिदा सुनतना लमदम मसिदा पुथोकलिबा मनामसिंग हैरा असि मालेमगी कैथेलदा अवाटपा लैतना पीबा ngamnaba इंफ्रास्ट्रक्चर निंगथिना सेमनबा वाफमसु हौदोखि उनाबादुदा मिनिस्टर नेमचा किपगेना चीफ मिनिस्टर दा हौदोकपा मणिपुर दा फूड प्रोसेसिंग इंडस्ट्री की इंफ्रास्ट्रक्चर सेमजिनबा प्रपोजल अमसु प्रहलाद सिंह पटेल दा पिसिनखि ngasi यूनियन मिनिस्टर ऑफ स्टेट उनाबादुदा टेक्सटाइल्स कमर्स एंड इंडस्ट्री की कमिश्नर प्रदीप कुमार झासु सरुक्याखि थौबालदा हंदक थोखिबा यामना नुंगाइतबा थौदोक अमदा मसान हेक पोकचाबा मचानुपीबु फमलानबिबा मपा मतिक चाबा चैराक पियु फासी तौगदबनी हाइना ngasi थौबालगी मसिंग यामलबा महैरोइसिंग अमदी मियामना खोंगचत अमा चतखरे थौदोक असिगा मरी लैनना सेमखिबा जेएससी एमसु देसाम एमएसएफ अमदी थौबालगी तोंगान तोंगानबा सीएसओ सिंगना सिंदुना मसिंग यामलबा महैरोइसिंगना नुपी मचा अदुगी मपा हौजिक कोर्ट वाइल चथदुना लैरिबा अकोइजम इबुंगो चैराक पियु हाइदुना चतखिबा खोंगचत अदु थौबाल वांग मताबगी थौबाल कॉलेज लंबीदगी हौरगा थौबाल डिसिगी गेट फाउबा चतलबा मतुंग वांग मताबदा अमुक हलखि अंगांग सिंगी पुंसी कल्लु सारमचत थादोक्सी नो एक्सक्यूज फॉर अब्यूज नुपी की इज्जत खोंगोइनबा मी फासी तौ रेपिस्ट कंखतकनु नुपी अंगांग दा चथबा मियोत मिनै लेपु अमसुंग केस असिदा चेदरिबा खुदिमक दंदी पियु हाइना थाबा प्ले कार्ड सिंग पाइदुना खोलाव क्या लाउदुना चतकिबा खोंगचत अदुगा मरी लेनना देसाम थौबाल डिस्ट्रिक्ट के जनरल सेक्रेटरी थोकचोम दिंकुना हाइकिबदा मराल न मपुंग फारबा सिबगी चराक पीबा यारबा मपा अदुबु
Ngasigi paliba lengak asina chairak amata pidabida namsinduna thamliba asi athuba matamda chairak piyu. Laikhidraba angang adugi hingbagi hak matpikhiba adugi chapchaba chairak panghanbiyu haiki. JSina sinduna tongan thoban district oiba mahiroi lupsing yauna JSC amadi civil society organization amadi maira paibi singna chaliba rally ase maran bapung pharaba sibagi chairak piba yaraba mapa adubu paliba lenga asina hojik phawbada chairak pidabida namchinduna thamliba ase yam tuna thuba matamda mapa adubu chairak pibiu amadi laikhidraba angang adugi chapchaba mangphana phanganbiu haiduna laiba student organization amadi tongan ba civil society organization amadi JSC ke tangu singna ngasigi rally ase mangphana chapani. Thobal district ki Manung Chanba Wangjing Lamding Kaithalda Mapal Thokfam Khong Hamfam Matik Chana Thambidabana Maram Oiraga Numit Khudingi Kaithal Kaduna Pot Yolibi Kaithal Fambi Singna Makoigi Mapal Thokfam Piyu Khong Hamfam Piyu Haiduna Ngasi Kaithal Asida Wakat Mifam Famduna Khongjang Sangsan Kre Wangjing Lamding Kaithal Fambi Singi Toilet Pibiyu Wangjing Lamding Kaithal da dustbin marang kaina thambiyu haina thaba placard sing paiduna famkiba wakat mifam aduda saruk yakibi khundrakpam bisodia kaubi perform fambi aman hai Wangjing Lamding Kaithal asi Thobal district ki manungda achauba kaithal amani Imphal More lambi paring da laibana tongan ba mafam singdagi miyoi kaya ama kaithal asida karaklibani masigi mathakta Wangjing Lamdinga thangnaba khul kayagi miyam amasu kaithal asida potchai laiba langnari Asigumlaba chauraba kaithal asida hauzik leiriba miyamgi khong hamfam asi sizinaba yadana leirakpa chahi ama henjilakle hauzik koiriba toilet ki fivam asida potfam fambi sing ahal oirabi ima singdi asuki matik awaba haibadu oire haiki mangna makatana hai toilet asi semjin binaba Wangjing Lamding Municipal Council gi mari lainaba miyoi singda kyara khaijakre adubu ngasi fauba sembidre Semjin bidabadagi maram hangluragasu kaithal gi akoibagi leiriba miyamna complaint tawdabagi semjin sajinbada pangal thoktre haina pakum pirakle chawkraba kaithal amagi miyamna sizinaba toilet semjin bada kaithal gi akoibagi miyamna ayet apan pibiganu kari maram gino yelibano haiba du miyam khangna sandopiu matik chaba toilet ama thambada akoibagi miyamna su mateng pangbiu kaithal asi lanai gi nate miyam gini haiki Wangjing Lamding Municipal Council ki makok thongba singna kaithal dagi khara lapa atopa mafam amada toilet oina ba harabasu sizinaba yadaba oiramduna sizinadre hauzik hoiriba feva masida potfam fambi ima ibel mayam asi ikai firuk khumle icha isu semba ngamna ba kaithal da tholakpani laina puraga yum hanbagi fivam da hauzik leire Potfam fambi ima singi awaba mayam asi mari lainaba singna athuba matamda bijeng changbiduna kokhanbiyu haiba wafam su thamki sembini hargasu sarkar gi maikai dagi su koi gari bim ta su yengbiraktre adagi leiriba khogi chairperson councilor adagi leiriba mayam sina su akoi moi thabak tawba ngamdre akoi bada leiriba mina ayet ba apan bapire leiram diba retin se yamna ram sadana sembada wabagi mawonga leiram mabanina akoi sembam khangdre akoi bada leiriba gi complaint mayamna akoi sembada pangat thoktre haidana leire ado akoi bada leiriba parjasigi akoi bada leiriba parjasingasu suk chaurba kaithenjigi samgat sagalakwa letin toilet semgalakwa matamda ayet pa apan ba pibiganu haidana akoi media gi thongda haijari Unique Identification Authority of India Uday Regional Office Guwahati Nasinduna recent initiative for simplifying Aadhaar uses haibahiramda state level workshop ama Imphal da pangthokre Chief Secretary Dr. Rajesh Kumar na mahagi warolda Aadhaar na miyamgi yaifana ba paikhatpa thorang kayada kanaba piri haiduna department singna direct benefit transfer yana ba thabak paikhatna ba su khanganki Udayagi CEO Dr. Surav Garg na haukiba chahi tararom asida Aadhaar na pirakliba thabak thorongi ahongba singi matangda sugaina fongdokhi amadi manung mapan naidaba ama ohenaba scheme khudingda direct benefit transfer gi khudong chaba lehenaba fongdokhi thormadu the additional chief secretary Bulmul Mang Walnamna state asida paikhatliba Aadhaar sembagi thabak thorom singi matangda paudongki
Jingnung manunggi lambi thong khudong chadaba fana leiduna su state asigi apunba misingi chada maifudi Aadhar paihannaba akanba thabak changsili haina thamki. Indigenous Peoples Association of Kangleipak IPA ki Mapan Suba Mapokumon ngasi Manipur Press Club ta pangtokre. Thoram asigi manung chana lamdam asigi auto thauduna mayum puribi nupi tareta ipak na mana piduna ikai khumnaba utkre. Ngasigi thoram aduda ipak ki President KSA Somarendro, ipak ki Advisor Sapamsa Jadumani, National amadi International Awardee Ibotombi Khuman, IPSA ki President Tauram Bambirjit, Akom Loop ki President Sanjit Suraisam, Kilgi President RK Sanahanbi, Kangla Maigi General Secretary Wahengbam Sama, CLK gi President CH Pakpi Chanu Namaru Oiba Myoy Singoina Sarukyakhe. Tauramasi Gamari Lenna IPA ki President KSA Somarendro na Fongdokibada, Yelhomi Singna Kannaba Sem Kiba Loop Asina ngasi Fauba, Miamgi Namak, Togai Toropa Chahi Mapan Mapung Farpa Gamari Lenana, Hantak Chahi Asigi Oina Lamdam Masigi Irikso Amadi, Oto Thauduna Imung Manung Puribi Myoy Tareta Manapike. Ani Subada Foundation Day asi hek loibaga Safe Indigenous People Campaign hongduna lamdam masigi yellow missing na mitop na tauramba thabak kya mahut sinnaba honaragani amade hanadagi khongup kap thaba samkakwa yu sungba tauduna sen tanjariba singdasu mateng piduna hena yokhatlagani haina fongdoke. Yellow me can Safe Indigenous People have a shigimagi moto the Hoigi, Ipaki Sanjalapani, Irandam Singi, Tonapabi, Mama, or Ningon, Koina, E-rickshaw, Torna transport, service, or Ishingi, Tinki, Todana, Irandam Singi, Tonapabi, Mama, and people Ikapun, Upa, Hoigi, certificate, Premsam, Amaga, Hoi, Pin and Hoi, Arians, Kung Kap Tava, Sound Kapa, the Swing Sumba, Tomi, Lake, Mitona Tomam, Shigi Matangita, Aquina Pangbayaba, the government, the Hakan, the government, Mokon Matang Panglakana, Torkanda, Hena, Sakotpa, Hoi, Ikaiki Malana, Sujaba. Kanjaba Tabo Jergasu, Hena Quimiams and the Corporation Pirkanda, Mokosi, my partner, Sanction Monda, Sanction about Ipana, Adumigi, Safe Indigenous People Campaign, Amazu, Akoi, hanging the Hono, Sanction Bohoni, have a door, Miam, Kangli Miam, the Sulok to sit. Matanga sa break matang lauminasi. DS Enterprises Kashamthong na organize tawba mga suba langbal kaikil nakadoi ba September gi tang taraga tagi October gi tang taraga ni thoi phawba Palace compound na leiba aptak kangjai bung da pangthok sargani langbal kaikil asida Manipur da leiriba furu khudingmakki cultural item amadi store sin thongbidani mangarak suba langbal kaikil asida National amadi international gi oiba store chama hena saruk yagadori Nepal tamgana pangthokwa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudong tawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su langbal kaikil ubo phangbigani Please come and enjoy at langbal kaikil Please come and enjoy at langbal kaikil Break imatung da taram na okjari makataba pau amu pisari. Manipur University of Culture Students Union na sinduna Imphal-gi Jam Hall da University asigi Teachers Day gi thauram pangthokre. Ngasigi thauram aduda MUC gi Registrar L Radhakanta, Deputy Registrar L Surjit Singh, Controller in Charge L Devendrajit Sharma amadi University asigi oza amadi mairoi kaya na sarugyakhe. Tharamadu da Sarugyakiba MUC gi Registrar L Radhakantana Hai Oza amadi Mairoi Singh Anigi Seng Laba Mari Asibu Henna Chesin Naba Chahi Kudingi Pangthopa Oza Singhi Numit Nasi University Hasigi Mairoi Singh na Sin Langduna Pangthopa Asi Aduki Matik Nungaiba Fawi Hauziki Matamda Oza amadi Mairoi Singh na Afaba Mari Lairektaba Gum Taurakliba Asigi Yenglaga Hanadagi Lairekjarakliba Oza amadi Mairoi Singhi Afaba Mari Adu Utnaba Thauram Asi Pangthopani Haiki
ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ MUC ꯗ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡꯁꯨ ꯎꯠꯀꯅꯤ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝ ꯂꯩꯈꯤꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯃꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯗꯩꯁꯤꯗ ꯊꯥꯖꯅꯗꯕ ꯑꯃ ꯂꯩꯔꯛꯏꯕ ꯃꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯃꯁꯤꯗ ꯒꯨꯔꯨ ꯁꯤꯛꯁ꯭ꯌꯒꯤ ꯄꯔꯝꯄꯔꯥꯒꯤ ꯃꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯃꯗꯨꯕꯨ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯣꯖꯥꯁꯤꯡꯕꯨ ꯅꯤꯡꯖꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯖꯕꯗꯣ ꯃꯗꯨꯕꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯤꯆꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯆꯠꯊꯔꯛꯄ ꯁ꯭ꯀꯨꯜ ꯁꯔꯚꯦꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯋꯥꯡꯒꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯥꯎꯕꯤꯇꯦꯛ हाई स्कूल वाइस प्रेसिडेंट रोनाल्ड केनेडी लोंगजम फेसोक हेड ऑफिस लुचिंग मियोय मंगाना साब टीम अमना चटकी हाइरिबा स्कूल असिदा ओजा निपान अमदी ऑफिस असिस्टेंट अमा लेरमकी महरोय चनीगा कुंट्रा माथोय लेरी हाइना पल्ली पौबिटेक हाई स्कूल असी सरकार की स्कूल फगत हंसी मिशन की अनिसुबा फेस ता चली एजुकेशन एस की ऑर्डर मतुंग इन्ना अयुक पुंग निपानदगी नुंथिल पुंग अनि फावबा पीरबसु पुंग अमा ताद्रिङैदा स्कूल असिदा महरोय अमदी ओजा अमता लेरमद्रे ngahak ngairaba matung school gi headmaster in charge lakla matung da school yengsinba matamdadi awatpana pik thalamki oza kharana attendance register da pung ani makhai da sign tausinba amadi matam chadana school lakpa hanbagi asoiba leiramba thengnaraki school asi class 1 to 10 leibasida sumnatagi classroom ahum khaktamak leiramba thengnaki mahairoi sing asi sumnatagi chayol amada numit humni khaktamak magi class yawba fangli स्कूल असिदा किचन टॉयलेट लेते मिड डे मील सु किचन लेतबा मरमना सात्रसिंगदा मिड डे मील गी कानबा यौहनबा ngamlamdre स्कूल असिदा रूम अनि साबा लोइसिंदुना नुमित मंगानी गी मनुंगदा फिनिशिंग तौदुना लोइसंद्रबदी माहिरोय सिंगी येंगदुना SMC अमदी फेशोकना अनौबा सोलोंदुना लेरिबा क्लासरूम असिदा चंगहलगनी हारी अमदी स्कूल असिगी अवात अपासिंग असि अथुबा मतमदा येंगसिनबिनाबा अपील तौरकली The Birds and the Beestock Project की मखादा Plan International India Chapter ना Rekit Company का खुसम नदुना ngasi Manipur lenga की Department of Education esta Dettol hand sanitizer la kama khusina kre Rekit na adolescent singe paikhalak kiba tongan ba project kya gi matang da paladuna Department na sigi Director Nanda Kumar na fongdu kibada adolescent singi yamna kanaraba thabak thorong kya paikhalak pagi manung channa ngasi school gi angang singi damak hand sanitizer kusina ba asi nungai ngasi piram liba sanitizer lak ama asi John gi kuthang da school sing da piduna mahiroi sing da yawhalagani haiki thoramadu ka mari lenana Plan International India Chapter gi State Manager Pradeep Chingtham na fongdokibada Plan India na North East India gi state tarukta to grow on high hiram asida adolescent singi leriba problem asida thabak tawbani Plan India gi makhada The Birds and the Beestock Project kasina North East की adolescent million अनीदा यौननबा होनरे प्रोजेक्ट असि की मखादा ngasi department असि the sanitizer sing asi khosinakre amade maka tarakpo oina school visit su tokigani haiki adolescents hai kan da like tom tom ko para history ke mistam do kon adolescent issue magi psychological emotional physical senses me amdi kon khanga ju neglect to bi ram do enju ram do poi ki etare wa do focus to bi waktu to ko do na Plan India jana koi state taru North East state taru koi focus to ga adolescent work to ego koi to grow on haga ko ana asiki makha the Birds and Beestock ki makha da koi si department da koi adolescent school going adolescent wala sanitizer koi hand of to job ne ko sanitizer je koi donor hai ta koi initiative lo bi koi the Rekit company ko koi moi initiative lo bi raga moi na koi hand of to bi raga When my kutanga Plan India na kutanga financial institution singda self deposit tawraga sendoi khara fangani habagi wakhalon thadoksi banning scheme but ek ki makhada kanagumbana sendoi gidamak financial institution singda self deposit tawbagi ayaba pidre sendoi asi depositor financial
this proudly. Ani haina linkalakpa hana linkakibasing hajik tawibasing orgasu deposit haiba jasama to accept away adre. It should be very careful when the time of investment. And the Panthrebi Housing Finance Company Limited say equipment among company Nasimadu. It is a public limited company and it is the first one housing finance company in all the entire states of the northeastern region, not only for Manipur. See, it is very, very wonderful achievement for the sake of this our state Manipur. I am telling this proudly in presence of all the media friends. Sima kaina thamjage. Aduna je koi development change product na bagi matam oire. Ado ina sumamang na thamjakiba government haiba lenga haiba sakar haiba sidai public wariba praja ekoi gi imani ipani ekoi gi mapi mapani. Aduna always aikoina government ta apha pau tamnana bagi wakhalon apha suggestion apha support pirakanda imai paharawani just like a family ni. Kanglaipak Progressive Farmers Association Kafpa amadi Wakha Youth Club anina kusamnaduna ngasi nomagi oiba Farmers Awareness Program ama Imphal East ki Wakha gi community hall da pangthokre. Thoramadu da Naharuf Gram Panchayat ki Pradhan Patrick Golmai, Naharuf GP ki ward member Sagol Sembumesor, CCSK ki President Jitendra Ningomba, Kafpa ki President Siam Kuman amadi Wakha Youth Club ki President Mayang Lambam Bismana President member Singhoiduna Sarukyakhi. Manipur Technical University की Civil Engineering Department की HOD Assistant Professor Nomaiteng Anand Amadi MTU की Civil Engineering Department की Assistant Professor Gyanel Takhel Mayumna Resource Person ओइना वांगांखी थौरमदुदा तिनहाट हिदा कापननबा हैंड पंप वखागी लौमी बेनिफिशियरी तरामंगा द येंथोंखी थौरमदुदा कफा की President Siam Kuman हाई मणिपुर का अतोपा स्टेट का ताइनबा नेशनल हाईवे द ब्लॉकेट तौबदा लमदम मसिगी मियाम चानिंगाई थकनिंगाई लेट्रबगी फिवम दत लेरक्ले अदुना लमदम मसिदसु लौमी क्या लेबना इरोमदोम लेप्पा चिंजाक तम मिपाल तांगदनबा पांदमदा लौमी सिंगी फिवम फगतनबा थौरम असि पांगतोपनी मखाताना अतोपा खुंगंग सिंगदा चलगा मरी लेनबा सिंगा तानरगा लौफम सिंग कन्नबा चिंजाक मरांग कायना पुथोपा ngamnaba honagani Agriculture Department asu longmi singa naksinaraga longmi singna thengnariba awaba kya adu kokhanaba honaminasi lengak na chahi chupa pothok puthokpa yahanaba thausil ama sinbiu haiki akoina longmi singi taresta yengakanda he na mafam du de longmi singi yai phanabu khungjang changchen ngani masigi manung chana akoina lairiba mafam du gi pradhan jila na chak MLA da mafam du da karamba mong da hena irrigation facility pihan ba ya ga ge haiba amasung department da sigum masing asi taksin jaraga akoina mafam selected or mafam sing adu akoina law singu da hena chakhana bu huna jagani haiba mafam jima thamjage lawmi gi damang ne haina lairiba lawmi look akoi agriculture department asu hena lawmi ga tied up tawrakan du da lawmi singi phibam economy amasung akoi gi hena sahi chupa puthok puthona bagi hona basida chinjak mi pan tangdana hingnaba society ama semna hona basida myam punna saruk yaminasi akoi hauzik lairiba manipur sida law singu bagi kanglol asimadadi akoi isoi ma lairi masida paleblenga gasina akan miyeng changbiraga sahi chupa puthok yanaba kanglol ama sembinaba gi dangtor kafa gi site gi apin tawjari African Swine Fever gi matangda nomagi oiba training program ama District Veterinary Office Chandel na sinduna More Bazar Ward number 8 ta leiba Meitei Council More gi conference hall da pangtokrai Thoramadu da Veterinary and Animal Husbandry gi Joint Director Dr. R.K. Khogendrazit DVO Chandel Dr. P. Krishna Mohan MCM gi President M. Thoiba Meitei DVO Chandel Dr. K.H. Surachandra Amadi Deputy Director Sub-Divisional Veterinary Hospital More Dr. N. Indirana Sarukyakhi Thoramadu da More and Akoibada Tariba Kunja Singda Oki Matau Karamna Loigani Kari Jackson Thorang Logani Sendong Leina Matau Karamna Loigani Amasung Leina Tina Chang Thok Tanaba Karamna Loigani Haibagi Matangda Resource Person Oina Dr. N. Monendrona Paudamki Dr. K. Surchandra Nahai Africa da English amaga chamapan kunmathoi da swine flu identified tokraba matung ngasi fawba leina asi ngakthoknaba honaduna lakli amadi Manipur gi kamjong da ok pakchakna sirakpadagi test tawrubada African swine flu oire haina haukiba June thada confirm tawki haina miyam da thamki hauzik fawda leina asna nare hairabadi treatment tawnabagi hidak leitabana
ok adubu hatokpa natana upai amata leitre amadi chatliba tha manga taruk asimadi jackson binaba sanga yauba machinjak pizza bidanaba amadi vaccine matam chana kapthok pinaba wafam phongdokhi ngasigi thawram asida more da leiba farm tawzariba praja humfutara mukna saruk yakhi Manipur AIDS Control Society की मीटिंग मखादा केलेन थोकचोम ट्रस्ट न सिंधुना newly adopted HIV and AIDS Prevention and Control Act लिसिंग अनि तरातरेट की मतंगदा नोमगी ओइबा मीडिया वर्कशॉप अमा सेनापति डिस्ट्रिक्ट हेडक्वार्टर्स द लेबा माउ पाउमई कैथलिक कम्युनिटी हॉल द पांगथोक्रे ngasi ki thawram da KSI DEEPA State TI Coordinator MACS na Basic of HIV and AIDS Omazit Laisang Them IEC and Mainstreaming Max na HIV and AIDS Prevention and Control Act lising ani tarat amadi Fanjobon Langabam Assistant Director IEC and Mainstreaming Max na Media Ethics on HIV and AIDS Reporting ni matang da wangang ki Thawramadu da Kelen Thokchom Trust ki President Robert Sapam amadi Peter Adani President Manipur Hill Journalist Union na Thawramapu oina saruk yakhi Robert Sapam na phongdokibada media gi lamda achoba thodang lauramba Kelen Thoksom na pamjaramba media gi lamda thabak tawriba singbu henna mating leiba thabak toba ngamnaba gi pandamda Trust na tongan ba media workshop sensitization amadi fellowship piduna lakpagi sarukama oina HIV AIDS ki anauba ek ki matangda miam da khanganabagi pandamda max ka khusam naruna thoram asi paikhatlakpani hari matang nasta break matang longminasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirak na ba hajari miyam gi suggestion bu khawramna naijari PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirak na ba hajari miyam gi suggestion bu khawramna naijari break ki matung da taramna okjari makataba pau amu pizari Kabi Leitan Them Ram Singh Memorial Trust Thobalna YK College Wangzingi Manipuri Department ka kusam naraga ngasi Kabi Leitan Them Ram Singhi Marifutara Mapan Suba Mapokumon Thoram YK College Wangzingi Anowa Mipun Sangda Pangtokrai Kabi gi ayekpa mamida hailai katuna hogdokiba thoram maduda Manipuri Sahitya Parisad Thobal District Masa Wangzingi President Moirangthem Rajendra Kabi Leitan Them Ram Singh Memorial Trust Thobalgi President Dr. Thongnauzam Khomdon amasung YK College Wangjingi Principal Dr. Soibam Giri na sarukyaki Thoramadu gi sarukama oina Kabi Leitan Them Ram Singhi Punsi Wari amasung Thabaki Maramda Kha Manipur College Kakchingi Manipuri Department ki Associate Professor Dr. T Kujesor na wangangki
Kabina iramba Lyric Singi Maramda Dhanamanjuri College of University da Research Scholar ama oiribi Yumnam Utambalana Wangangkhi Panba Yabadi Kabilaitan Them Ram Singh Thobal Maikai da Khorirol da Saknairaba Lamyanba Amani Mahag Kumsi Ing Lising Amaga Chamapan Kunhumdoida Thobal Wang Matabada Taibang Khongdarakhi Masak Naiba Oza Amasu Oiki Kabilaitan Them Ram Singh Theatre Kala Vidya Amasung Sanskriti Chawkhatpa Pamkiba Masak Naiba Myoini Anganba Matamda Nupi Singh Mahai Masing Hayanaba Honabada Choktaba Naidana Honakiba Lamyanba Amani Aiba Asigi masterpiece ama oriba Jat Onba Haiba Wari Lisangi Lyric Asi Yauna Punna Wari Lising Mari Amasung Sarengi Lyric Adi Manipuri Corridor Gi Pukaida Kabilaitan Them Ram Singh na Kudol Tamnakhi Ministry of Textile Government of India na Chahi Kudingi Piba National Award ki Kumza Lising Ani Taramapan gi Oina Endangered Craft ki Kanglupta Manipur gi Wangkhay Yonglan Leirakta Imphal East gi Maisnam Lalini Khalakle Mahakasi Manipur gi Tanglaba Safi Lanfi Yokhatnaba Hotnariba Artisan Amani Award asisu Safi Lanfi Yokhat Pigadamak Apigani Yokhat pi Bagidamak Mahagpu Ikai Kumnaba Utpa Oina Pirakpani Hari Langban Thagi Nini Panba Ningthau Kaba Numit August Kunma Pandagi Hauduna Ngasi Langban Thagi Taranithoi Ni Panba Yumsakaisi Numit Fauba Utra Sanglen Sana Konungna Sinduna Numit Taranichupna Sana Konungda Unau Konde Hunba Thoram Ngasi Achamba Thoram Amagaloina Lucian Cray Thoram Asida Pading Nine na Chatarpa Lai Haraubagi Thoram Adubu Marik Chumna Takpi Tambikiba Oza Singbu Achamba Kudol Tambikibaga Loinana Thoram Asida Sana Konungi Maichau Purel Su Oibiriba Professor Kangjia Mangangna Maiba Pena Amadi Maibigi Maramda Hena Marik Chumba Wafam Tambiduna Thoram Asibo Mapung Fahan Ki Hari Tamenglong District Manung Chanalaiba Jelat Wildlife Sanctuary na Sokhalaba Punja Singh na Mafam Asibu Wildlife Sanctuary ni Haina Lauthokiba notification adu Miam Khangna Maru Oina Sokhalaba Punja Singh na Khangnanlo na Piba Mawongda Chatkiba Natabana Handokadabani Haina Taksinkhre Jelat Wildlife Sanctuary Affected Villages Committee ki Convener Dekhankon Kangmai Amadi Secretary R.D. Lofshan na Paumi Singh da Fongdokibada Manipur government na April Kunmari Inglising Amaga Chamapan Marfutara Tereta square kilometer Kuma Choi Park Sauba Mafamasi Jelat Wildlife Sanctuary Oina Sakhanglagani Haina Lauthoki Madugi Matung da Tamenglong District Collector na October 22 Inglising Amaga Chamapan Marfutara Tereta notification ama thoktuna yaning da bamyoi singna yaning da bagi maram pirak na ba khanganki adubu hairiba notification adu miam khangna maru oina sokhalaba kunja singna khangna lauthokiba nate hain haiki Government of India ki Ministry of Environment, Forest and Climate Change nasu September 22 lising ani tara manganda notification thoktuna numit humfu gi manungda yetning ba singna yelak na ba khangan kiba adusu khunja singda khangan ki de haina fongdokladuna Wildlife Protection Act Inglising amaga chamapan marfut humfutra mathoi gi kanglon in kidaba maramna mafam asibu Wildlife Sanctuary ni haina lauthokiba asi handokadabani haina makhataki Wildlife Sanctuary gi matangda affected area makhai ase meeting tawba matamda Jelat Wildlife Sanctuary gi matangda aikoi chairman sing gi mafamda so information kari amata su jaude duna Jelat Wildlife Sanctuary ase tawgani habugi pau ase taba matamda aikoi affected area makhai na meeting tawraga aikoi khangde Kunja Singh su khangde aduna Jelat Wildlife Sanctuary asi tauba zaroi haina lakli ba kun trahumdoi asina chairman trahumdoi asina meeting tauduna aikoi laibani maram aduna Jelat Wildlife Sanctuary asi tauba zaroi Tamenglong District ta Kangdagi Sandokpa dengue ki case mari thengnare case ansi Ani amana ngarang Tamenglong gi District Hospital manakta leiba Duiganglong village ta thengnaki amana New Cannon Ward ta amanadi atopa amana Eklavya Model Residential School Tamenglong dagi nahan thengnaki bani hairi National Vector-Borne Diseases Control Program gi makhada laina asigi matangda miyamda hena khanganba amadi fogging kapthokpagi thabak chathakre
Tamenglonggi Chief Medical Officer na State Malaria Office ka pau phaunaduna laukhatpa yaba thabak takhonli hairi. Imphal East District ki Haingang AC ki manung channa leiba luang sangba mayai lekai gi Merapaibi Sanglenda kasi Manipur State Rural Livelihood Mission MSRLM gi meeting makada Village Level Federation VLF amadi Medellin Eye Care anina sinuna nongmagi oiba lemna mit laying bagi thoram ama pangthokre kemaduda anokki glass amadi frame sing ahongba mamalda chada yankhai tadna semba yabagi khudong chaba su pikhi Thormadu Kamari Lenan Luang Sangba Mayai Lekai gi Malem Leishna VLF ki Secretary and Purnimana Ahal Oiraba Singamadi Apikpa Angang Chen Duna Leriba Singna Lapna Mit Laying ba Chatpada Kudong Chada Bakya Mayuk Nariba Si Koknabaki Damak Kem Assistant Mani Hana Fungdokhe Technopole District More Block ki Ward number 3 da Leba Galngam Lentol Ground da Cookie Students Organization More Block da Sinuna ngasi dagi haudona numit taruk ni chathakadaba inter school sports meet lising ani kunitoi haudokre haudopagi thoramadu da manga suba Assam Rifles ki CO 5AR KBS Manyam President Mopsa Tibaite Manager ICP More loinana CSCs amadi school gi miut kya susarugya ke ngasi ki thoramadu da More da leiba school tara nithoi gi contingent kunmari na sarugya duna Mars pass ama suchat ke Ahan Bamet's Oina Agape School Amadi More Government Higher Secondary School Senior Boys na football match Amasana Duna Hongdoki. Nikki Sumina Luchingba Nationalist Socialist Council of Nagalim NSCN K Gikanglup ka Government of India Anigi Marta Leriba ceasefire Hayingdagi Horaga Chahi Amaga Amuk Sangdokre. Ngasi Abel Jingru Twerna Luchingba NSN GPRN gi ceasefire supervisory board ki kangbu amana Delhi da leiba Asok Hotel the center ga ceasefire sangdopagi kutek pinakre panda yailup asigi luchingliba Nikki Sumi NIA na hawdok hawkiba chahi lisingani tara mangada Manipur gi Chandel district ta India lanmi taranipan hatpada Chennai haibagi damak lupa lakh tara mana lauthokraba misakamani Lebaka sida leriba tongan ba furuk kanglup singi miyoi singbu amata oina kusamnaduna lebaka sibu hena mapangal kalhannaba All India Congress Committee AICC na sinduna thamanga chupna Tamil Nadu gi Kanyakumari dagi Jammu Kashmir fauba khongna chatkadoriba Bharat Joro Yatra ngasi Rahul Gandhi na Kanyakumari dagi lamthaduna khongsan ba haukhre masigi mangoina ngasi ayub Tamil Nadu gi Sri Perum Budar Dalaiba Laikidraba Rajiv Gandhi gi Ningsing Khuvamda Rahul Gandhi na haikat laikat tamduna mahaki Laikidraba mapabungda ikaikumna ba utki tungda Kanyakumari da laiba Triluvaluvar Vivekananda amadi Kamaras ki Ningsing Khuvamda su chattuna haikat laikat tambaga loinana Mandapamda laiba Mahatma Gandhi gi Ningsing Khuvamda prayer meeting amada su sarugyakhe Congress Party ki maikai digi ihan hanba kilometer lising ahum changma hena sangba state tara nithoi amade Union Territories ani fauduna chatkadoriba khongchat asida Manipur Pradesh Congress Committee MPCC ki President K Meghasandra CLP ki luchingba O Ibobi Congress Working Committee ki member Gai Khangam All India Mahila Congress Committee ki Secretary Kim Haukip amade NSUIM ki President Mohammad Kabir na chingba party ki maru oiba thomi sing su sarugyari Nakal Amaronda Congress ki Bharat Joro Yatra asi karisu kanadaba Rahul Gandhi na luching handuna Gandhi sagai na makatana party asibu control tawduna thamnaba campaign amani haina BJP na haikre Loshilakpada marwe bapa umana pizari You legalize tongnabigi khongthang oina you sungbagi mawong batau yengsiluna ba Manipur gi minister ani MLA ama Goa da thungkre Minister Nemcha Gibgena Delhi the Union Minister of State Prahlad Singh Patel unaduna food processing industry gi wa khanakre Masanupi gi ikai khumnaba mangan kiba mapa sibagi cherak piu haina Thobalda wakat khongsat chatkre
Nikki Sumina Luchingba NSN ki Kanglup ka Government of India ani ki marakta leiriba ceasefire chahi amaga amuk sangdokre. Amadi Congress ki numit chamaga yangkai changna kilometer lising ahum chonga sangna chatkadaba Bharat Joro Yatra ngasi Kanyakumari dagi hawdokre. Matang asta Pony Prime Time News loisanjare meeting tabir punamapu amukana khurumjari.